Manipur butang dulay taba mading tapalam da mamoy na bohon abda Assam Rifles na lori bat hawdang with Chief Minister na Singh Thakre. Potfam famfam laitraba ima Singh na BT Road amadi flyover makhagi area Singh kaithel onthokre. Driver Singh inumit haibadi January 13 bu state government na general holiday lautopiyo haina all Manipur Petroleum Tankers Driver Union na thamlakli. Amasung mangkigadoraba Manipuri Police in Kanaba Khanghai Sena Management of Horses in Police Training da Kanatre. Mayam Bukurum Zari Dom Yang Biribasi Impact News ni ay bidarni tinguzam na pungja si Faubugi Moriba Pausing Miyam da Pizari. Manipur butang dulay taba amadi ing tappa mafam ama oina bahonabada Assam Rifles na achoba thaudang lauri haina Chief Minister Okram Ibobi Singh na phongdokre. Chief Minister ki warol si ngasi Headquarter Inspector General Assam Rifles South na Director General Assam Rifles ki miting makhada Assam Rifles ex-servicemen rally ama Manipuri da pangthokiba duga mari laina na phongdokkibani. Chief Minister na makha taraduna hai Laibag asigi khwaidagi liraba paramilitary force ama oiriba Assam Rifles asina Laibag asigi ngongkhai paring ngakpada natana Manipur yauna Northeast state singda counter insurgency operation kya chathakre. Manipur ki oinasu force asina akanba counter insurgency operation kya chathaduna lamdam asigi chahicha kayadagi leiraklaba insurgency ki problem namthakhiduna lamdam asi tangdulai tama mafam ama oiba ngamlakhibani. Mahakna hai force asina lamdam asida mahausagi khal kaitharakpadagi thokiba awana kayadasu thauna leina thoklaktuna miyamgi mating pangki. Chief Minister na ex-servicemen rally aduga mari leina na phongdokhibada IGR South na ahanbo ina pangthokliba rally asina thabaktagi pothakraba servicemen singbu hena pungning thogatpaga loinana lamdam asigi oiba hena kanaba thabak kaya taunaba hotnabada mateng oigani. Manipur government amadi IGR South na ex-servicemen sing amadi makhogi thaudang ningsingli haina Chief Minister na phongdokhi. Ngasigi thawramaduda Assam Rifles ki Director General Lieutenant General SJS Sachdev, IGR South ki Inspector General Major General VS Srinivas, PhD Minister I Hemochandra yauna Assam Rifles ki makok thongbo official kiyasu sarkyakhi. Malengyani Subalanjawgi war veteran singbu ikai khumnaba Assam Rifles ki laikhidraba personal singi yungi mil singda ikai khumnaduna khudol tambana ngasigi thawrangi mapung oiba saktam oikhi. The Assam Rifle has been instrumental in the return of normalcy and controlling the violence level in these states. Manipur too has been subjected to violent insurgencies for decades, costing thousands of lives and impacting peace and development in the state. Assam Rifle has been involved in intense counter-insurgency operation in Manipur for last many years. Nakal amaromda ngasi pangthokiba ex-servicemen rally asiga mari leinana Shija Pediatrics and Neonatology Department na sinduna IGR South Manipur da free pediatrics camp ama pangthokre. Shija Hospital ki consultant pediatrician and neonatologist Dr. Yaikhomba Taurem na luchingba medical team amana ngasi camp adu pangthokhi. Jahi taranipan ki makhada laiba angang singda toina nagan balaina singi matangda khananaina ba amadi miyam da bhab tahanaba awareness pangthokpana ngasi camp adu ki mapung ba sakta moikhi. Loinana camp adu da layang balakpa singda lem hidak langthak singyan thoki. Yuha habada ima kaithel ani ate akai nang badagi kaithel phampham leitraba kaithel phambi ima singna khwairamban kaithel gi tongan tongan mampham sing phawdok phawjin toriba maroi balambi sing thingjinduna kaithel phamba hokre nongmada miyoi lising kaya tiliba Manipur gi senmitlon gi khwaidigi maroi mamafam ama oiriba khwairamban kaithel gi lambi sing kaithel phambi amadi poleba lakpa singna chikna chaina khre Haukiba January Mari gi ayukta thokiba tamthiraba yuha habagi thagdokta ima kaithel ani ate kainang badagi kaithel phamdana lakiba ima singna nungsagi maisa amadi uphulwai phul singi marakta nomagi chara tanabagi dama thawai khubakta haptuna lambi gi chidai da kaithel phamna hauri yuha habadagi ate kainang khraba ima kaithel ani adu semjin sajanabagi dama khajinduna thamkhraba matungda kaithel phambi ima singna lambi gi chidai da pot yonba hokibani Maruina Thangal Bazar Lambi, Samu Makong, Amadi Overbridge ki Pillar Singi Makong da Kaithel Phamnari. Lambi Thingzinduna Nungsa Marakta Kaithel Phamliba Sina, Awaba Kaya Mayok na Halle Haina, Kaithel Phamliba Ima Singna, Impact News to Fongdoraki. Loinana, Piva Masi Yona, Awaba Mayok Narba Fawada, Gamena Kaithel Phamnaba Mafama Sembi the Basida, Pain the Bafongdoki.
mamang lomdagi maning lomda lakpa gari singsi pauna bazar lomda haihan biro adagi asomda uribok lomdagi lakpa sina waheng lakai lomda haihan biro nomagi lupa manga tanaba sendong sidane akoi tumpham chabang khangdreba masi sarkana athuba matamda masi mafam chana akoina lairiba jaga se ama khatang simbi base akoi mi mayam ima ibin mayam na pamjayaba akoi ima hoi yang ware masida lakpati loksu yam thunge adu nada basu nare adu ne sarkana khoi yengchan biu nungsa jere ne phamada ne ko ka je kai gidore khathuna ne nda sana ba tobiu hakchang ji ya roba amta adu government ne am thunan do tobida de khoi myam je phagadran phamaga laina paktore adu khoi nipi myam je smaina wa le ga moi khitang thuri sembi je kai gi sembi da bano je khangning हौखिबा जनवरी मरी के अयुक्त थोखिबा अकन युवा हाबगी थोदोक्ता नौना साकिबा इमा कैथेल अहुंगी मनुंगदा इमा कैथेल अनि का हेना अते काय नंगबदगी कैथेल फमलिबि इमा सिंगना कैथेल फमदन लाखिबा दु नोंगमुगी चरा तानबि अदबा मरमना खरमन कैथेल की लंबी मताइदा हौजी हौजी मक कैथेल फमलिबि इमा सिंगना पोट योनबि थबक चथरी ओरकलिबा फिबम मसिदा स्टेट गवर्नमेंट थु मतम यंगसलौतबा तारगदी इम्फाल मनुंगदा लेबा लंबी सिंग असि थिंजन खिदुना मियामगी चरोगोसिनदा यामना खुदोंग चादबा मदि मायोंगनारगनी कैमरा पर्सन सिगलोरेना पावमजरी बाई केतमेम प्रेमचांद बैक न्यूज इम्फाल नाकल अमरोमदा मणिपुर दा हंदक रिक्टर स्केल 3.9 यौना युहा हाखिबदुदा अमांगता थोखिबसिंग अदु नौना सेमजिनबगिदमक लुपा कोटी चांगा पीनबा चीफ मिनिस्टर ओक्रम इबोबिसिंगना प्राइम मिनिस्टर नरेंद्र मोदीना अइबा चेरोल थादुन हाइजखरे हाइना चीफ सेक्रेटरी ओनबगे सोना पाउमिसिंग दा फोंदोखरे महांगना मखा तारुदुना हाइ युहा हाबेदा सोखिबा सिंह खुदक की ओइना मतेंग पीनबा गवर्नमेंट डिस्ट्रिक्ट एडमिनिस्ट्रेशन सिंगदा लुपा कोटी 10 की फंड थादनबा थौरांग लोइरे मसिगी मनुंगदा सेनापति डिस्ट्रिक्ट खक्तदा लुपा कोटी 5 अदुगा तमेंगलोंग अमदी इम्फाल वेस्टर्न लुपा कोटी 1.5 की सेनफम पीरगनी अमदी इम्फाल ईस्ट यामना लेमहौरिबा डिस्ट्रिक्ट सिंगदना लुपा लाख यांखै की सेनफम पीरगनी पनबा याबदी थासिगी हौखिबा तांग मरीदा हाखिबा अकनबा युहादा मियोय निपान सिखी अमदी लनथुम कया अमा ताथोखिबनी युहा हाबगी थौदोक अदुदा लनाई मियोय सिंगी युम कई गवर्नमेंट की लोइसंग कयासु अमांगता थोखिबदा नतना इम्फाल के मयोलदा लेरिबा इमा कैथेल अनेसु अमांगता थोखनखि इम्फाल ईस्ट थौबाल अमदी बिष्णुपुर डिस्ट्रिक्ट लेबा मार्केट कॉम्प्लेक्स खरसु अमांगता थोखनखि मयांग रिलीफ की होइनबगी मतांगसिदा प्राइम मिनिस्टर दा कोई चीफ मिनिस्टर दगी लुपा करोड़ 50 मु पीबीयू हाइदना दमाइन तौना चिठी इग्रे अखोगी मांगिबा डैमेज तौरिबि याम एक्सटेंसिव ओइबा मरुवाइना सेनापति गा तमेंगलोंग डिस्ट्रिक्ट का दना ngasai gi lanai gi yum jing yam mangba adu manipur sarkar na yam thuna pa crore 10 mu dc sing sida pitharaga maruwaina senapati da crore 5 adu tamenglong da crore 1 makhai adu imphal west da crore 1 makhai aduga इम्फाल ईस्ट की याम सोकनते अदुन अतै अतैसिना लाख यांखै मु पिरगा लुपा करोड़ 10 सागलगा अदुमाय तौना थादोक्सी हैना कोई फाइनांस ता अदुमाय फाइल मुक तौनरी जनवरी मरी युहा हाखरबा मतुंगदा मणिपुर मियामना हेल्थ इशू कया थेंगनरी हाइना डिस्ट्रिक्ट हेल्थ सोसाइटी इम्फाल गे माइकैदगी थमलकली ngasi society asina namdulong youth club ka khusamnaduna health camp ama imphal east district ki manung chana leiba minuthong kabuikhul public health service center da pangthokre campus da namdulong da leiba mioi kaya yuha hakraba matungda makoina thengnari ba nungai taba kaya doctor da yenghanki health camp da sarugya ki ba medical officer dr nureza begum na phongdokhi bada campus da maroina miyamna kok ngauba oningba pakhatpa yauna laina kaya gi layong thengnare लाइना सिंह असी मतम चाना डॉक्टर गा तानादुना येंगथोकपा तंगाई फद्री डिस्ट्रिक्ट हेल्थ सोसाइटी इम्फाल इसके माइकेदिगी मियामना थेंगनरीबा नुंगाइतबा सिंह असी कोखन्नबा हाइदुना मतम पुंबदा सेमसादुना लई लोइनना मियामना सोसाइटी असिदा पाउ पिबिदुना हेल्थ कैम्प असी मखाताना पांगथोकनबा होनसी हाइना फोंदोरखी yamna kay logo kiti yawte kara odimba adigi makong di mi patient mani ba ngaten dare so ir badagi edu pakhat kiba edu mukta mayam bi mukta praja gi mukta ni kai adigi koi 24 hours adigi disaster go ya RIT group su thambi semo khalis
Nakal amaromda District Health Society na sinduna health camp mama pangthokliba sida miyamna apenba phongdokhi loinana mari leinaba authority amadi expert singna sarugya biduna namdulongi atopa mafam singda yuha habaga mari leinaba awareness kaya pangthok haningbagi apama phongdorakhi ngasige health camp aduda doctor ahum nurse amadi technical staff singsu saruk yaduna layengba aduda sarugya baga loinana miyamda hidak solemna yenthokhi Nan ke outbreak se da yamna major eba Manipur da sumba devastation la problem tong da mayam sina mi pai na na le ringai da khoi sumba tin mayam kulai ga yaw na nei roi na sile kai da nam do long kitang do we se relief phangani na khanjai adega infrastructure building da na expert committee na sumba building da lekai da sumba grievances as a precaution measures smai to bi ra phagani adanda traga asumba repeat force we so medical team da we so any expand so asumba we di farni ha se matung manau so lak pi de na lekai ne welcome to de Handak yuha habana sohan krabat Tamenglong district none part 1 da Sky Hospital amadi Manipur Heart Foundation na lemna layeng bagaloina na chana thakna polam kaya yenthokre none part 1 da leriba khunja sing da cheng hawai amadi ising yenthok bagaloina na lemna layeng badanatana hidak lang thaksu yenthokhi Yuha habana chauna ama ata thokan khrabatungda hauzek lamnong kaithel gi anoba kaithel sang sabada matam changadabana matam kharagi oiba temporary market saba hokre adubu sariba temporary market set asinadi platform masing suba ngamloidabana temporary market set ase pakthok chawthok hanba mathau tari maramasina mari lenaba authority nasu amadi Imphal East DC nasu miteng changbiu haina Union of Social Upliftment Khurai lamnong kaithel na thadorok pacherol amana khangalakli Thasigi Marida Akanba Yuha Hakibaduda North AOC da Laiba State Vigilance Commission ki building gi nongpok amadi nongchup ki saruk seng nam thakiba maramna building ase hauze khodong thiningai oire maroina building ase da laiba SP ki kada pillar ningkhai kibana building ase hena khodong thiningai oire hairi Handa ki tarik marida thokhiba Yuhara basida khoina lairiba building se east west Khanam thakre inchi ani makhai muki oina nam thaw male wall the crack sakhiba mayam asibudi akhoina repair to ba yani adubu akhoi gi SP na phomba ka da bima makai khiba sina leiriba building se unsafe oire akhoi leiba ngamdre habasi ai haijaningi January tara Maria Sibu State Government General Holiday Lauthok Piu Haina All Manipur Petroleum Tankers Drivers Union gi maikaidegi thamlakli Union asina senduna chahi khudingi pangthokpagum kuntaret suba drivers day gi thoram chatliba thasagi taramari da pangthokadori chingmairong mamang da laiba maipakpi community hall da pangthokadori ba thoram asida laikhidraba driver humpu taruk handyman manga ahal oiraba thabaktagi potha khraba driver tarama thoyamadi chahi asigi veteran driver oina khangatlaba mioi tareta achamba khudol tamduna numit asida ikai khumnagadori ngase sangafam da laiba union asigi office ta paumi singo unaba amada union asigi president Y Bhupen Chandra Ghosh na phongdokhibada jahi kayadagi Manipur gi lifeline oriba Imphal Jiri amadi Imphal Dimapur lambi singda thabak toriba driver singna law and order fataba anti social element kayana lambi asida lutpat tawbana maram oiraga misi mina yauna awaba kaya mayok naduna lakli lambi asida matik chaba security thamba ROP hanghan bayauna Hanghan Bayawna demand kaya Chief Minister, Chief Secretary Yawna Mari Lainaba Authority da kayarak Haizabalai Kredubu ngasi fawa tabi dana lairi haina Bhupen Chandra Ghosh na pendaba phongdokhi Anti social element gari singi document la hoba kholoba phoba chaiba driver sing da tang ta de lakta chat lai reba aduna khone adequate security from amount to khoji Imphal from Jiribam to khoji Kaithelman bi bausi ROP hang bi kari kai ge sine Sumnagi name sector pubi bedudi akoi palm driver ahing the thoe ada akoi recovery bhan akoi gari ki chingkhana ba de ambulance kari ke leitabina khudong thi bisi am thoe ba de masi gum basi akoi na sarkar da bi akoi logjage ha benati thambi yo ha ba hek hairopaga akoi na tawba moi awai man pire chu pijage Manipur Pony Society ki President Dr. KSS Chaurajit Singh na Manipur gi sagol pony ase critically endangered oibagi mathakta mutki gadabagi langdai da leire haina phongdokre ngasi iroi sembada leiba College of Agriculture Central Agricultural University Kaugi Conference Holda Management of Horses and Ponies Saiba Hiram Sida training program haudopagi thoram da wafam ase phongdokhibani
ꯊꯧꯔꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯆꯧꯔꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯪ 2013ꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯅꯤ ꯂꯣꯏꯔꯤꯕ ꯃꯄꯨꯁꯤꯡꯒ ꯁꯒꯣꯜ ꯃꯈꯜ ꯑꯁꯤꯒ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗ ꯄꯣꯅꯤ 363 ꯈꯛꯇꯃꯛ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯊꯥꯞꯄ ꯃꯐꯝꯗ ꯄꯣꯅꯤ 100 ꯈꯔ ꯍꯦꯟꯅ ꯂꯩ ꯍꯥꯏꯅ ꯄꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯅꯤ 400 ꯐꯥꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯈꯤ ट्रेनिंग प्रोग्राम हौदोकपगी थौरम अदुदा मणिपुर गवर्नमेंट की कंसल्टेंट ओरिबा रिटायर्ड IAS डॉक्टर आर.के. निमाई सिंह काउगी वाइस चांसलर प्रोफेसर M. प्रेमजीत सिंह डिपार्टमेंट ऑफ वेटरिनरी एंड एनिमल हस्बेंडरी की डायरेक्टर डॉक्टर N. राजेंद्र सिंह काउगी ओजा सिंह अमसुंग मणिपुर पोनी सोसाइटी की मियोय सिंहसु सरक्याखी ngasi nomagi oina chathagadoriba training program asida poni loiba mapusing amasung poni club singdagi lakpa trainee 53 na sarkyakhi training program asi ICR National Research Center on Equine Hisar Government of India gi makhada Department of Animal Sciences College of Agriculture amasung Directorate of Research Central Agricultural University ga khusamnaraga sinbani the modern polo ko de hudukhi adna koi polo kisana basi सही तरह की ममांग कुंगी ममांग दे ले रोकी फिल्म दे की दे की हम साथी न पकड़ ले नाकन ना बदल मुझे हम तो मतन दे पोलो साना भी आप कोई पोलो पोनी से क्राउड दे दी के कोई भाग था सुनिए जब हम तन 200 250 लगी थी चैनल ले दिए ना उसे लोग यारों मतन पोलो पोनी से कंपता है तो दी कोई सरकार या चावबा पॉलिटिकल कमिटमेंट न दी संग से जाता है ट्रेनिंग प्रोग्राम असि प्रिंसिपल इन्वेस्टिगेटर कम ट्रेनिंग ऑर्गेनाइजर ओरिबा डिपार्टमेंट ऑफ एनिमल साइंसेस काउगे एसोसिएट प्रोफेसर ओरिबा डॉक्टर T.S. रणधीर सिंह हाई लमदम असिदा लैरिबा पोनी सिंह असि सिबगी चांगना हेना वांगली पोनी लोइरिबा सिंगदा सगोल मखल असिबु साइंटिफिक ओइबा मवंगदा लोइदुना सगोल सिंह असि मुतखिदना बहोटननबगी पांदमदा ट्रेनिंग प्रोग्राम असि सिनबनी हाइना फोंदोरखी पोनी लोइबिरिबा सिंगसे मसिना याम वैज्ञानिक ओइबा मवंगदा पोनी योपीबा लगी तोंगान मागी हाउसिंग लगी फीडिंग कमाइना पिजे पिथक तोगनी लगी कमाइना मसा लोगनी कमाइना मागी हेल्थ केयर है लेना तकासी याम थोकनी हाइबा अदुगा लोइना पोनी सिंगसिबु नुंगसीना येंगिबा मागी वेलफेयर मेजर्स सिंग अमसुंग एनिमल इथिक्स की येंगिबा अदुगी वकलोन नदु फुनगा तोकना सिगुंबा वैज्ञानिक ओइबा मवंगदा पोनी योपा हाइबसे हाइबसबनी लेबाक के अतै मफम सिंगदा पांगथोकनबगुम स्वामी विवेकानंद की चामगा यांखै हुमदोय सुबा मपोकुमोन ngasi मणिपुर यूनिवर्सिटी की कोर्ट हॉल दा पांगथोखरे लेबाक सिनबा थुंगना पांगथोकलिबा नेशनल यूथ डे गा मरी लेना थौरमसी मणिपुर यूनिवर्सिटी नेशनल सर्विस स्कीम NSS सेल ना सिंदुना पांगथोकपनी स्वामी विवेकानंद की पाउजेल अमसुंग महाकी वाखलोनबु लेबाक असिगी नहा ओइबा खुदिंगमक्ता यौहनबगी पांदमदा थौरमसी सिनबनी रामकृष्ण मिशन इम्फाल की प्रिंसिपल स्वामी इश्नाथानंदा अमदी स्कूल ऑफ सोशल साइंसेस की डीन प्रोफेसर E. विजय कुमार अनीना फिलोसॉफी टीचिंग्स एंड आइडियाज ऑफ स्वामी विवेकानंदा अमदी रेलेवेंस ऑफ विवेकानंदस मैसेज टू द यूथ्स इन द सेंचुरी हाइब हिरम सिंह असिदा वांगांखी थौरम असिदा NSS सेल की वॉलंटियर्स सिंह अमसुंग मणिपुर यूनिवर्सिटी के ऑफिशियल सिंह सरक्याखी स्वामी विवेकानंदना रामकृष्ण मिशन असि लेबाक असि सेमगतनबगीदमक्ता हौदोकलमनी हाइना रामकृष्ण मिशन इम्फाल की प्रिंसिपल स्वामी थानंदना थौरमसिदा फोंदोखी रामकृष्ण मिशन की मालेम सिनबा थुंगना सेंटर चामग मौद्रामदी इंस्टीट्यूट चाट्रेट लोम लेरे मालेम असिदा हेना चौखटपा पुरकनबा स्वामी विवेकानंद की वाखलोन की मतुंग इना चटपा हेंदोकना मतम ओइरे हाइना स्वामी थानंदना मखाताना थौरमदुदा फोंदोखी This Ramakrishna Matan mission was established by Swami Vivekananda in 1897. So he inspired the people to take up this nation building work. When he in his times he had never had internet, he never had anything. But he was the first man to use this word global village. Now that is true, that is what is happening, we are all one. And it is high time we resolve to follow these ideals, few ideals which I have explained of Swami Vivekananda, and take this youthful nation to greater heights as the leader of the world. BJP Manipur Pradesh के युवा मोर्चा ने सिंधुना नेशनल यूथ डे की थौरम निताई पेट्रुथेक्ता लेबा पार्टी असिगे ऑफिस ता पांगथोखरे थौरम अदुगा मरी लेनाना BJP Manipur Pradesh की प्रेसिडेंट थौनाउदुम चावबना लमदम अमा मपुंग फाना चावखत हनबदा नाहरो सिंगना यांगलेन सरुनी सेंजा थुमजाना थल्लबंग असिगी मतम असिदा सेंजा थुमजा मुथतपदा नाहरो सिंगी थौदांग यामना चावी
Senja Thumja Laitaba Haiba Kholau Asina, Naharo Singi Kholau Eheningi Haina Fondoki. BJYM Manipur Pradesh ki Vice President Kongkham Bikramna, Awanba Ahongba Manipur Amapurak Nabagidamak, Bharatiya Janata Yuva Morcha Manipurna, Haurak Liba Naharo Singidamak Thong Launa Hangduna Thamli Haina Fondoki. Judging sincere over time, Manangamba, talent took him at sincere over Habamasar. Carigino, education pan gallery to Yurni. Lepa of a Semge Harabasu, corruption Lehelo Harabasu, Yutsing the Guinea. Corruption the Pola Evening, law and order patriba. Corruption de Pola Evening, education fellow. Corruption de Pola Evening, economy da, growth lehen river, corruption have a portion of Satat Kidna, Naharo Kagi, but she started Kadori. Corruption as a pre hand by a say, Naharon Kotumaki Kola and Janini, Nasigi, Michidagi Ho. English Amaga Jama Panyankai Mapanda Linkatkiba, Chahiyankai Helaba, Uripok the Lebato Nonsana High School Mutatlaga, Mafamasida, Ramakrishna Mission Hong Jinaba, Moroiba Taldang Loriba Sing, Miam Kangna Terak Bifam Toi Haina, Indigenous Peoples Association of Kanglai Park, Ipak Manipur Natadorok Pachero Amada, Yamna Kana Yaning Fungdorakli. Nambol Assembly Constituency ki Hauzik MLA Oriba N Lokena Matamamada Manipur Government ki Social Welfare Minister Oringai Matamda Anganwadi Center Sanaba Lupa Koti Taranipan Lokthokraga Thabak Amata Tauramdre Haina BJP Manipur Pradesh ki President Thaunaudam Chawbana Maral Sikre Ishok Social Welfare Club ki Kuntaruk Suba Mapokumon Thoranga Mari Lenana Ishok ta Pangthokhiba Thoram Amada Mahangna Hai Khibada Nambol Assembly Constituency da Anganwadi Center lay haina haizarabasu Center ki sanglen saram dabadagi Anganwadi Center singasi masa na sajare. Nambol Assembly Constituency ki manung chanalaiba Ishok Powerga Mayang Imphal Takiba yaba Hauzik Ordinary District Road oina lairiba lambi asisu BJP ki government laklabadi Major District Road ki thakta pukhatkani. Chief Minister amadi Deputy Chief Minister Anina handaki local body mikhalda khangani haikiba adu Kanana Hena Mai Pai Haibadu Lakli Batang Taramanga the Soidana Kangaragani Haiki. Ishoktabu Angalwadi Sang Lak Amarifu Sang was some Sabakana Lake Ravagini. Saint Dohan Bio, Lapakan Karigino, Koi the Hapta was a Hambio. Madu Hapam Batar Dingasi, monthly later was so. Supervisor may am the Panayam, the Kanagadavani. The Boviga Kangana, Masikangani Hadati. Municipal election the Kanagadu Kuidre, Tang Tramanga the Hydropada, Mada Kanagani, Duravamakta, Kangbra and Makata, do not hire Gumna, hire Rutal token. Ngarang no midang kay Samthong Thongkongda, Paumi Mari Furamba Myoy Ama, Imphal West Police na Paraba Matungda, Ngasi Korta Puthokre. Paumi Furamba Myoy Adugi Mingna, Maisnam Dujon Singh, Chahi Kuntra, Apopagi Mingna, Maisnam Kula Chandra Singh, kay Samthong Top Layraktagini. IPC ki section 326 ki makhada pharaba matungda Imphal West ki CJM ki mamangda puthoki court na tha sigi tara manga fawba police custody da thamnaba remand pikre. Paumi Maribu Satina Purambagi Taudoga All Manipur Working Journalists Union Amjuna Hakchina Lobagaloina Maisnam Dujon Singi Matakta Aingi Matik Chabacherak Panghanbiu Haina Deputy Chief Minister Gai Khangamda Mingasi Memorandum Amapisin Kre Loinana Paumi Maria Dubu Sibayana Puringai Matamda Yengduna Lakibata Natana Puram Leba Myoya Sibu Pakibada Police Personnel Ahungi Mataktasu Ahakpa action lokat pinaba amadi soklaba Paumi Mari da compensation pibinaba memorandum aduda panki haina amjuna thadorok cherol amada khangalakli amaromda editor skill Manipur nasu Paumi Mari Furambagi thaudoga sibu condemn tawbaga loinana Furam liba miyoi amadi yengduna laikiba police singi mathakta chap chaba action lokat piu haina appeal tawrakli. Jawaharlal Nehru Manipur Dance Academy Jiribam na sinduna numitara mangani chupna chatharakpa Nat Sankirtan Workshop Jiribam gi dibong dalaiba Bisnulatpan Maman Mandopta achamba thoram amaga loina na ngasi loisinkhre ngasi gi thoram aduda masak nairba guru singna sarukya khi thoram aduda Nat Sankirtan gi matangda khang hairaba resource person kayana nat ki oiba culture sing tangai fadana yokhatba mathau tai phongdokna khi loinana Nat Sankirtan ga mari lainaba pung cholom na chingba kayasu demonstration oina miyam da utkhi.
था असिगी मापनदा कंगनबा पाव फंगबदगी इम्फाल ईस्ट डिस्ट्रिक्ट पुलिस कमांडो की टीम अमना सोइबम लेकाई एरियादा थीबा हुमगी थबक चथबदा केसीबी नोयन ग्रुप की निहाइबा कादर अनि फारे हाइना पुलिस डिपार्टमेंट की पीआरओ न थादोरक चेरोल अमदा खंगलकली फारब मियोय सिंह अदुदी टॉप मयाय लेकाइदगी यंखोम रंजन सिंह एलियस अमुबा चही निफु तरुक अपोकपा वाई गोकुल सिंह अमदी कोंगपाल नावरबम लेकाइदगी खेत्रमियुम रमेश सिंह एलियस इनाउचा चही कुंट्रा मापन अपोकपा केस एस बिहारी सिंह ने मखोय अनिगी मथक्ता केस अमा पोरमपाट पुलिस स्टेशन दा थांगखरे हाइना जेरोस मखातारी हौजिक सानबगी पाउदा मणिपुर स्टेटहुड डेगा मरी लेनना अहानबा मणिपुर स्टेटहुड डे वुमेन्स पोलो टूर्नामेंट इम्फाल की मपाल कांगजेबुंगदा पांगथोकदौरी ngasi all secretariat ta pawmising unabada chief secretary onaba kisor singna wafam asi phongdorakibani naba kisor na makha taraduna hai tournament asi tha asi gi tang tara taretigi hauraga january gi tang kunmathoi statehood day numitta loisingani tournament asida manipur gi nupi gi polo team amasung united states polo association gi nupi team amaga punna team mari na saruk yagani haiki tournament asida saruk yagadoriba united states polo association gi nupi team asina india da polo sanaba lakpa ahanba international women's polo team oigadori all manipur polo association asinduna pangthokadoriba tournament ase department of tourism government of manipur the united states polo association huntre adventures rajasthan polo club amadi rajasthan tourism na indian women's polo chawkhat hanaba amasung manipur gi tourism promote taunaba paikhalakpa khongthang ni haina nabagi sorna makhata ki Mahangna hai India da lakadoriba the United States Polo Association Women's Team asina tha asigi tang kunmarida Rajasthan da pangthokadaba Maharaja Swai Bhavani Cup ke roiba numitta Mixed India US Polo Exhibition match amasu sanagani hairi Manipur Horse Riding and Polo Association ate organization na samasinbi duna polo gi home amasu lamphel sanggot peri sinataba lining tho margin gi mafam da su polo gi home ama koi mayamna singot bini haba dum bagi tum thorang leire masi leire boidi koi gi mukhidruba poni sibu sagol sibu hingat hanba aduga loilana manipur si tourism gi destination ama oibada yamna so mateng oigani and masi yamna kanaba program ni hana I thamjage S Nertazit के हैट्रिक ना पीबी यूनाइटेड चजिंग ना कुंतरेत सुबालंग थबाल केंद्र फुटबॉल टूर्नामेंट के विनर ओइख्रे ngasi sanakiba tournament sigi final da PB United chasing ge sanaroi S Nertazit na match ki nifu yankai taruk amadi humfu taruk suba minute sing da chankiba panjul ahum aduna Crazy Boys chasing bu panjul ahum amada maitiba piram laga tournament asigi winner oikhiba galoinana running trophy amadi sel gi mana lupa lising nifu phangba ngangkhre match asida runners up ta hauraba Crazy Boys chasing ge amata ngaraba panjul aduna Jayantana match ki nipan suba minute ta chankhiba galoinana running trophy galoinana Sel gi mana lupa lising kun funky bane. Chasing inat kan balum na sinduna regional college chasing gi sanabung da chatharakli ba tournament asida team taret na sarukya ki. Ngasi tournament sigi loisin bagi thoramadu da Langthabal Assembly constituency gi MLA Karam Shyam amadi chasing inat kan balu ki maroi ba thaudang lori ba miyoy kyana makok mathang takraba team singda mana mathum kaya khotsinaki. TS Bir Chandra Singh Football Academy na sinduna taubung khokta laiba academy asigi playground ngasi sanakiba under 13 gi ahanba league TBS FAB taubung khok amadi TFA FC tinungai anina apiba matamda panjal amatta chanaba ngamnadana match to draw oikre ani subaliktana MUC maiba khulna TBS FAC taubung khokpu panjal ani amada maichiba piba ngamkre tournament asigi hum subalikta Rufiba Loitang Khunau amadi RFC Khamnam Lerak Anina Piba Matamda Panjul Ani Chanaduna match to draw Chatki Bagaloinana, Marie Subaliktana, TBS FAA Taubung Kokna Klasa, Kaino Bupanjul, Ani Mada Maitiba Pikre. Jatharakliba tournament Sige Hayang Sanagada Balik match Amada, Hufa Hangang Amadi Nongpok, FA Nongpok, Sanjen Bam Anina Lambatong Naragani. Lalambung Takhelamam Lekai Youth Development Organization Sinduna Club Asigi Sanabung da Chatharakliba Ahanba 4 Men's Open Football Tournament King Asisanaki Ahanba Likta 7 Stars Lambung Takhelamam Lekai na NYC Namthalong Bupanjul Manga Amada Maitiba Pikre Ani Subaliktana Nongdren FC Lalamung Takhelamam Lekai Amadi Ola Lamung Takhelamam Lekai Anina Apiba Matanda Panjul Amata Chanabangam Dana match to draw a cray Club asina sinduna chatharakli ba tournament asigi ngasi league round match sanaba loikhiba galoinana makha taba knocked out ki match sing hayengdagi makha chatharagani
Thau Thangmaiban Anisuba played cricket tournament ki final changkre. Manipur Cricket Association Sinduna Luang Sangbam Dalaiba Luang Popa Cricket Ground ngasi sanaki ba hanba semi final gi match aduda Thau Thangmaiban na toss ngamduna batting hana sanaki bada apiba over kuntra manga yaudana over kuntarukta wicket taramak turaga run humphumari lobangangki Masigi Pakumoina Nisuba batting Sanakiba Nauria Pakangaka Sporting Union Kai Falna Api over Kun Mangaga ball Amada wicket Taramak Turaga Ranya Kainipan Lauduna matches run Taruk the Mighty Kibani. Matches that Thau Thangmaibangi bowler Kabirna wicket Taruk Lauduna, man of the match Kimana Fangbangam Kray. Tournament Asigi Hayang Sanagadaba Anisuba semi final da Patsoi Taumang Rising Club Amadi Oscar Tangal Gaitil Anina Sanargani. Herozit Waribam Under 14 Gold Cup Hockey Tournament KSSC Khongman Amadi Pham Animai Pakre. Ngasi sanakiba tournament asigi ahanba likta KSSC Khongman na 8AYT Singzamaibu Panjol Manga Amada Maiti ba pikibaga loinana ani suba liktana Pham na BDH Bishnupur bu Panjol ani Sinoda Maiti ba pibangam kibani. Tournament asigi ahum suba liktana Hockey Union Layangbam Lekay amadi SYUC anina apiba matamda Panjol amada chanabangam dana match adu draw chatkibani. Manipur Hockey na sinduna pangthok liba tournament asigi hayeng league match ahum sanaragani. Tara Mari Suba Delhi Open International Grandmaster Chess Tournament Lisingani Tara Tarukta Mari Suba position Lorok Pangam Kraba Manipur ki Koireng Leitan Thembu Kanglai Chess Academy na Hainingai Leitana Nungai ba Phongdorakli Amaromda Kanglai Chess Academy asigi academic session lagliba February 30 tagi hauragani haina coach Rajkumar Apollo Sanana Thadorok Cherol amana khangalakli Akupa Marol Academy asigi khangba yagani haina Cherol Simkhatari Manipur da matam kayagi mamangdagi sothaduna laklaba chess hairiba masana asida afaba sanaroi kaya puthoknabagi pandamda Manipur Chess Association na ngasi masana sibu pamna sanariba club amadi association kayada chessmen chess clock amadi display board sing khusinakre Senapati Chandel Tamenglong Ukrul Bisnupur Imphal East amadi Imphal West ki mafam kayada coaching chathaduna masana asida afaba sanaroi puthoknaba hotnariba unit singda association asina hairiba masana si potlam singasi ngasi Imphal gi mapal kangjai bungda leba association gi office da hauzik association asigi thaupuri ba masaknai ba miyoi kyana unit sing adu gi miyoi singda potlam sing adu khudol tamkhibani Hauze Arabida Bulletin asigi headlines amuhanamya da thamjage Manipur butangdu leitaba amadi ing tapalamdam ama oida bohonabda Assam Rifles na lawriba thaudangbu Chief Minister na Singh Thakre Potfam famfam leitraba ima sing na BT road amadi flyover makhagi area sing kaithel onthokre Driver Singh Numit Haibadi January Tara Maribu State Government General Holiday Lautok Pio Haina All Manipur Petroleum Tankers Drivers Union at Thamlakli. Amasung Mang Kigadoraba Manipuri Ponies Sing Kanaba Khanghai Sina Management of Horses and Ponies Training the Khanakre.